Oliviaga amuk khatnaduna university adudagi hanki. Numittu Lily class laite haina lakide. Lily pukningda numit aduda aiga thengnaramlabadi khangadabane. Mahaki ikai khangdriba mamai aduda kupak asina masing khangdana tharamgani. Adudagi mahak aigi mangda amuk khana lepa ngamri yengke. Olivia amasung Lily college ki classmate ni. Makoi ani college loiraduna chap manaba university da amuk master tawminakhi. Logan ga loinabadagi Olivia ga loinabagi matamna heli. Makoi ani best friend oibana Lily na nungaitabada Olivia na hena warami. Numito makoi ani class loiraga Olivia na Lily city ki mamanglomda khara chatlaga Chinese ki yamna maming chatba restaurant ama laye. Aduda aikoi ani horin chatlusiko. Makoi ki university adu city ki maninglomda lai. Restaurant aduga yamna lapnadrabasu city manungda traffic jam thokpana pungkhai mukti changani. Lily so Olivia na thawai tana chasi hairaklabanina yadaba ngamlamde. Restaurant du Lily na hana mamangda maming takrabani. Mafamduda fangba item singsu yamna tangi haibasu khangi. Restaurant adugi mapudu Isabella na oi haina taki. Isabella background yamna lingba makoi lamdugi popular actress ni. Lily amasung Olivia restaurant da yaurakpada leiramliba singdu film star na ayamba oirami. Olivia na Lily mafam sida lairise micham amata nate. Mi amana hekta mafam asida hekta changba yaba nate. Micham amana restaurant asida changba pamlabadi tha taruki mamangda ticket kaktuini. Ticket kuding makso appoint tawrakani haiba laite. Aikoi ani na changba yarisisu aigi imanabi amagi reserve list yawbaine. Makoi ani tapna manungda changlaktuna seat ama lauduna phamli. Olivia na Lily da tapna ada jangai sibu tomthina tra. Lily su Olivia na takliba maikai duda yengthokpada tomthin restaurant aduda changlakpadu urami. Isabella na maithung makalamna tomthin gi pambomda konsinduna changminarai. Restaurant aduda leiriba mipum khudingmakna makoi ani da yengdaba amata yaude. Olivia na chirol tawduna aina tabada tomthin se Yupeng family dagini haye. Lily sumadu tabada yam nangakna Olivia da amuk yeng tomthin da amuk yeng tawduna lay. Makoi gi lamduda Yupeng family na khwaidagi power leiba paisa paiba family group ni. Common people amadadi makoi bu uba phangba ase arangba thawan michakum yengnaribani. Phone camera puthoktuna photo amata bu kaphaurabadi haina sinsinharibani. Lily so tomthin gi identity ase achamba oiramloi haina khallaga laklibani. Adobu ase yawna power leiba Yufeng family dagi oiramgani haibadi mahak khallude. Sina oibajani. Nahan doctor mayam aduna aingoda atukki matik ikai khumnariba. Olivia na nahan su mahak na nangbu kanbiduna hospital da pukhatle. Mahak oibagini nangbu mateng pangba ngamlibado. Lily su nahan university da Mary na inthuduna wanthakraba matung kari thoki haibadu Olivia na libadagi khanglami. Olivia na haikibada mahak wanthakraba matung tomthin changlaktuna satra mayamdu tapthahanduna Lily bu pamlaga mahaki karda hapki. Security guard kauduna Mary amasung Logan bu mafam adudagi chalhanki. Lily bahap lakpada Olivia na tomthinda yamna nungsine yenglaga leirambadu ui. Olivia na mahakumba complete oiba nupase sangsara sida ani suna leiramloi. Sen paiba imungda poklabasu mahak mahi masingda awatpa amata leite. Sakta yenglabasu changtamna pham leite. Aidi kalakpana sidori Lily. Lily na amuk yengthorakpada tomthin amasung Isabella second floor da kakhatuna leirami. Tungda bodyguard mayamsu inari. Makoi ani lakpadagi restaurant aduda leiramba atmosphere du hongkhre. Bodyguard mayamdugi mamangda Oliver na mang thaduna chatli. Lily nasu
Oliverbu Tomthingi assistant oiramgani haina jingnaraga lakpani. Makoido private room amada changkibadagi Oliviana nang Logan bu amuk ngakpiki haina khalibra natraga break up tawragi haina khalabra. Aikhoi ani nungsinaraklise yamna kuiri haiba nangsu khanglibaduni. Mahakna lali haijaraklabadi ai mahakpu ngakpigani. Aikhoi ani makhatana mari leinakhigani. Lily wahai tuda Olivia di yaningde haina mamai du suktoi. Lily na nang aingonda saurira. Sum nungsinarakladi. Lily ko laklibado kanano haina yengi. Number do mangonda save tawdaba number ni. Lily kitang jingnana paikhatli wadi ngangde. Lily na phone du nakongda thambada nupi ani wari sanaba taraklami. Phone da nupi amana Auntie, nangse yam phai. Auntie na aigidamak semlakliba supse yam hawi. Nupi amana aina imaugi si khak tawibada imauna aduk yamna thagatgadaba nateda. Nangnabu pamlabadi imana hayengdi chaksu thongduna pijagani. Nangsu phajana potharo nasado inghanganuko. Nang inglabadi puknungda yauriba isudusu ingani. Aidi isu uningbana yadrabani. Lily so sanariba wari aduda Mary amasung Logangi mama ibechani haiba khangi. Mary na adubu auntie Loganadi Lily bu yamna kizabani. Aisu khangi Lily da nupagumna yamna sathibani. Ai mabu yam kizaye. Ibechana Lily gidi nang kaisu khanganuda aina pumnamak yanaba haigani. Atay khangde ai isu uningi harisini. Auntie, kaisu kuiraroye. Asoy angam amata yaudana aigi sase poklani. Aikhoina lairiba hospital asisu city sida khwaidagi maming chatpa private hospital ni. Hospital maming so Lily na tanaba haina palami. Phone do Mary na kakhatkre. Lily na tahange haina tawraklibani. Lily so sanariba wari do tarabani na babloy na tare. Masado laifam khangda saufam su khangda phone do makuna kanna paisinduna yengkiba amada yengduna lay. Olivia gi khonjal tarakpadagi Lily normal laktuna. Aidi wakalama khanduna layruredana. Olivia khare jingnana nangadorage. Kanano ju phone toramido. Lily su kari su khumde nonthaduna mamangda layriba delicious putu chari. Mahakna yamna pamjaba steam fish to ngasidi khanaudo yosilo haiba phawba yade. Lily mapi ira chenbadu uraga Olivia ngakna. Lily, kadorage habini. Aingoda asengmo maramdo hayo. Kapkono. Se, nangna dumaina dawraga aina nungaini khanbra. Lily so mapi do makhut khunamna taithokduna. Olivia, nang aigi mating amuktang pangbigera. Pangge. Olivia na Lily gi matawdo khangladuna bill piramlaga makhoi ani punna thongminarae. Lambida Lily na phone da tahawba singda tambadagi Olivia su yamna saurami. Olivia na aidi Logan gi parents na asumna phalamloi khaludabane. Logan su mangaire yengbada yamna gentleman oiba male. Nangonda kari watana mahakna chitawribano. Mama mapa phatabanina machada lawnaba oiramgani ye. Lily su Olivia gi wahaiduda upai leitana nofet tawi. Lily di Logan gi parents na Logan bu gyan tahanduna Mary ga lapthoknaba honarakani khallubani. Numituda Logan bu aingonda pigani wasakhibani. Aduga mahakna hospital da chatuna Mary bu unarambase. Ai thajade. Makoi gi wakase asuk thuna kari gi olibano haiba ai khangde. Tasengna masu uningbagi oikrira natraga Maryna aikhoidagi paisa paiba heli haibagi oikribra. Lily asengma maram khangdrabasu mahakna khalliba anisidagi amadi oiramgani haiba khangi. Aidi asengba ima ipadongna nungsirubani. Hayeng makhoida leirabasu makhoigi seba matolomna tawge haina khanduna lakibani. Aduga aingonda onsinduna charaklaba.
ngasai phone da pankiba hospital aduda makhoi ani lai inpatient department da laktuna Mary karamba ward ta lei haiba khanglami Mary na leiriba ward yoramdai asangba corridor duda Logan gi mama Ibecha so tiffin ama pairaga thoglai Ibecha Lily ubada angakpasu phawi pakhatpasu phawi Lily nang mafam asida kaidoba laino Lily ngaksinaduna ima aigi manabi amaga mahaki antiga unaba lakpane ado ima su kanagi chak thinbala amino aigi naunupi ama masangamde na haiba aduda chak thinbala ambane Lily su haige yauna ima aisu Logan gi fiancé ne aisu indom chaga unaba yai kaino Ibecha na Lily ngasidi unaruranuda aisu tholakpada ngairiye amuk hanjinba nungaitre Ibecha gi maithongda karigumba khare lotli haibasi laina khangba ngami mahaksu Lily ga khanarage hainadi ready da leiramdri Olivia na ante ai Lily gi best friend ne Logan ga aikhoi ga punna university amata da ocha oiminaye indom cha so masangamde hairabanina punna changduna yengminaruse Lily na ima mafam sidi hospital ne amuk hanjilabasu gari so kaiba laiteda Ibecha su tapna makhoi gi matung inarai wa ngangba loibaga Olivia ne Ibecha bu makhut samduna Mary na leiriba ward da purai Ibecha ward da changloi ke tawi Olivia na mahaki makhut faduna thami thongdo hangtokduna Olivia di manungda changkhre Ibecha na leptuna leibaduda Lily na tungdagi mahakpu tapna insili ima sauganu kwa aigi manabise wa ngangbada dongdong hekta ngangbani Ibecha di saubana loirabani wa ngange haiduna maya du kai ngangthokpadi ngamde Lily ne insilakpaduda Ibecha so room manungda changlai Mary sofa da famduna hai charaga leirambani mi changlakpagi makhol tabada yengthorai Mary di Lily ubada maya kaduna lei sofa da gi kumtharaktuna Lily leiribadu karisu thausadana Ibecha gi manakta changlaga ante nang han khrdaine kai kawramage Ibecha karisu khumde mahaki yet oida Lily amasung Olivia leplaga leibana masadu tension amada leiribani Mary na karigino aigi warsida mathong maram khangdaba mi changaise Mary Lily da mamit khane yengduna nang sida kaidoba laino nang aina mafam asida welcome tawde Lily su nupidu gi wadu thawoina tasinde Ibecha da yenglaga ima nahan engonda Logan ga mahaki mistress ka kaina hangani haikidaine Logan gi mistress ta hojikti mangda leire hainingmado haibi horo Ibecha do Lily da ngangbasu ngamda Mary su kija makhada nonthaduna Lily aigi cha Logan hojikti pakhang mapung phare mature oire aina mahakpu puningbo maikaida puba ngamdre Lily phone da ngasai takhrabaso hojikti mitmangda tarabanina Ibecha na Mary bu pamle haiba mayek sengna khangle mahakna mamangda wasakhiba wasaktuga hojik nganglakliba pura tayonaba haibadu oire Mary mai pakle haibagum Lily da yengi Logan na nangbu hojikti nungsidre haibase nangsu khanglaba natra aigi anti amasung uncle se yamna open minded oiba ngaktane makhoi anina machagi opinion gi mayokta kari suwa ngangloye nang kaisu waninga oide nasana yana mahaki wakal thado sina pumna maki afaba oigani Lily na Mary ki manak nak leptuna oh really Lily na kari tawrakani pakhatpadagi Mary maningda step ama ani hanthai nang aigi chada amukawgi na changsilaira nang na sukamna phatrise karigino wangangba loibaga Mary yamna kiba sasenaduna Ibecha ge tungda lotuna kapsinai Ibecha na Lily nang mahak puki hengano mahak angang pukadaba kuidrabane
mahakna pregnant oirise Logan gi machani aigi na isu Lily nongmata ibechada mamitna hangatna yengjaba nate mikuptudadi yeknaba amada yengbagumna yenglaga lei Hojik imana haikibado kari haiba amuktaga hairo nupi sigi mabukta yaurise kanagi machaneba kanagi masuneba Ibecha mamitu kina thuna khapi yamna confident leina aina haibadi angang macha sidi kari sulanjaba khangjaba nate haiba nangna meri bu nukside haina angang asibu hatpadi nangi karamba wakhalono Lily de Ibecha gi wahai duda amuk sunokningba phawi thamoidadi nungaiba nate pukningda karigino makhoigi family na mistress asigi angang asibo asuk yamna nungsiriba aibu icha pokloidaba nupi gi mawongda khaliba karigino ai sulu honglabadi matangna matamna icha adum yorakani adubu hojikti aina hairurabasu karisu kanaroi Lily amasung Logan nungsinaragpa chahi mari sure nungsinaragpa chahi ani surakpa aduwaida Logan na Lily da sexual relation lainasi haiki Lily na yakide makhoi animak matik charaba matungda lainasi haiki chahi ahum surakpada nuksibadu hena mari chenaba Logan na haikibadu Lily na yarage khanki Lily na machinna thokna haidrabasu indirect oina Logan ga sexual relation thambada yare haina khanghali matam aduda Logan na Lily da attention amata utkhide Lily gi wakhaldadi Logan na mahakbu ikai khumnabagini haina khanki adubu tasengbadi mahakti Mary ga aronba mari leinabagi mangonda interest leitaba oirami aise kayada panglamliba aibu asuk kuiba matam ase mahakna chitawduna laklamba Olivia na Lily gi pambomda pairakduna Lily nang kaisu waningai oide Logan na sigumba nupi amabu koinina koiramise mahak una mamitang labane Ibecha gi marumdagi Mary di machindu paithokduna Logan do hana tawngambi ama koiringai dadi mamitang lamba yai hojikti migi magun khanglakpadagi thadoklamledana aina nang oiramabadi nahana atopa nupa ama koikrani kari nupino asuk yamna phuningmu nupi sibo Olivia na Lily da pairamba makhuto tapna thadoi Lily so Olivia na kari tawrakani khangbadagi Olivia gi makhutu yali nofet tawna Lily nangna su khangliduni si aigi hainabini nangna ibu khampham thokpra Lily so pairiba makhutu thadoi Olivia Mary gi mamangda changsinduna lepi Mary na nang aingoda kaidawraktoino Olivia de chinda khatnabasi ka hena pamde namaiduda khupakna thage tawbane wa haina Mary gi khajaida khupakna thai Mary mahaki khajaida makhut ani na paiduna makhol hauna kapai Olivia na amukasu thanaba hotnari nang ikai khangdabata natana miga su usitaba tawri Lily gi damak ai leri haibasi nang khangdabra mahakpu irai laina nangna buli tawba ngangwani haibadi napunsida khangano Mary su yamna kiba sasinaduna Ibecha gi maningda koilai leiraga lotli Ibecha na Olivia bu thattuna kaino nangna tawrido aigi imauda phuba yaroi wagi wa chumna ngangnasi